Ngarang Numidang pung 11:92 rom tabada Delhi Laxmi Nagar Leiba Hospital ama Khanghoudana Mei Chakhatlakhre laibak phabadagi ashok apan yaohoudre hairi mafam aduda leiramba miyoi singna phongdorakpagi matung inna Mei Chakhatlakpa matam aduda hospital gi building adugi manungda staff sing amadi patient kaya leikhi adum oinamak Mei Chakle haiba hek khanglakpaga asoi angam yaudana miyoi khudingmak nanthorappa ngamki thogdok thokpam aduda fire engine mari changduna akanba mawongda hotnaraba tungda pungkhai amaromgi matungda mai adu lakshinba ngamki preliminary investigation gi matung inna hospital aduda panba air conditioner amadagi electric short circuit thoklaktuna mai adu haurakpa oiramba yai hairi adum oinamak Mei Chaklakhiba adugi chapchaba maram khangdoknaba hojik mari leinaba singna makhatana thizin hunjinbagi thabak chathari